ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯊꯣꯛꯍꯜꯂꯤꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MLA K ꯃꯦꯘꯆꯟꯗ꯭ꯔꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯌꯨꯝꯁꯤꯡ ꯌꯦꯡꯁꯤꯟꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯣꯏꯕꯝ ꯔꯣꯃꯦꯁꯀꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯌꯨꯝ ꯌꯥꯎꯅ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯜꯂꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡꯁꯨ MLA K ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯛꯊꯦꯡꯅꯅ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ MLA K ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 5ꯗ ꯇꯥꯈꯤꯕ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯌꯨꯝ ꯀꯌꯥ ꯑꯃꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯌꯨꯝ 15,915 ꯔꯣꯝ ꯁꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯦ 8ꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,40,00,000 ꯒꯤ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯈꯤ꯫ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯛꯈꯤꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯁꯤꯡꯗꯗꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯗꯨꯅ ꯔꯤꯂꯤꯐꯀꯤ ꯁꯦꯟꯊꯪ ꯀꯌꯥ ꯂꯧꯊꯈꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯄ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯔꯤꯂꯤꯐꯀꯤ ꯁꯦꯟꯊꯪꯁꯤꯡ ꯁꯦꯟꯇꯔꯗꯒꯤ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ MLAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯥꯏꯊꯣꯛꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯤ ꯌꯦꯟꯊꯣꯛꯅꯕꯗ ꯌꯨꯝ ꯑꯃꯗ ꯂꯨꯄꯥ 1,000,000ꯗꯒꯤ ꯍꯦꯟꯅ ꯐꯪꯅꯗꯦ꯫ ꯌꯨꯝ ꯑꯃꯗ 1,000,000 ꯄꯤꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯥꯏꯊꯣꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯂꯥꯏꯚꯁ꯭ꯇꯣꯛ ꯐꯥꯔꯝꯁꯤꯡꯒꯤ ꯃꯇꯦꯡꯅ ꯀꯗꯥꯏꯗꯒꯤ ꯄꯥꯡꯒꯗꯧꯔꯤ? ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯨꯝ ꯑꯃꯒꯤ GI ꯁꯤꯠ ꯍꯨꯝꯗꯣꯛꯄꯗ ꯂꯨꯄꯥ 3,600 ꯔꯣꯝ ꯑꯗꯨꯒ ꯈꯝ ꯊꯦꯡꯅ ꯁꯣꯛꯄꯁꯤꯡꯗꯅ ꯂꯨꯄꯥ 1,000,000 ꯂꯨꯄꯥ 1,10,000 ꯔꯣꯝ ꯄꯤꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯟꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯀꯣꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 200 ꯔꯣꯝ ꯆꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯉꯁꯤ ꯊꯥꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 200ꯒꯤ ꯃꯇꯦꯡ ꯑꯊꯨꯕꯗ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ Any development fund kaya karambadagi budgetagi logera karamba departmentagi logeragasu lobiyu aduga ama awaba khudakta thokpa awaba mayam leibam leitriba chabam phangdriba chabam leitriba adagi farm khara tawjaraga handak jahidi phagatgadra natamna pulap manghangiba mayam singse immediate compensation khara bibinaba central government dagi haiba talagasu ko masi state government na sinbiragadi adusu yamna fai. We will appreciate the state government if it is so. Aduna state government na masita ubiragasu akoi state government na akoi state government na thagatsu hungokane masidi political gi wan natte akoi gi praja our own people is suffering. Akoi gi praja singsi yam ware jana ba phangde adagi potche gi mamal tangi paisa leragasu pot phangde aduna masi state government na adagi council of ministers masi athubada meeting tawbirkanda masi war footing da masi business singje lakhut piragadi akhoi gilairaba parja sing adagi violence hit people of Manipur masi kitang sapagani haibase state government appeal tawjari.